Yaosang Kumhei Manungda THOK-HANNINGDABA THOUDOK THOKTANABA IMPHAL WEST DISTRICT POLICE na district asiki TONGANBA MAPHAM singda drive CHATHAGANI logi Wangmada Miyam da Khudongchadaba THOKHANBA Thengnarabadi Chap action Loukhatkani HAINA SP IMPHAL West KSA SHIVAKANTA ni CHEKSHIN wa THAMLAKLI SP IMPHAL West Officer TOMTV senior reporter Sarat Anokpamga akhananu unaba mada SP KSA SHIVAKANTA na makhatana hai Yaosang Manung asi accident yamna toina Thokhanba matamni Maram aduna Yaosang Kumhei Manung asta THOK-HANNINGDABA THOKTANABA District Police IMPHAL West na akanba drive CHATHANABA sem saba loire Yaosang Sports Sinlang liba singnasu yariba makai lekai gi community hall natraga lampak da sinbiyu tangai makphadana lambi sorokta sports event sing pangthokadaba lairaba su mangzau no authority dagi ayaba lobi baga loinena mari lainaba police station sing da hana pau pibiyu Asok apanyaw daba crime thok daba Yaosang Kumhei ama ohenaba hotnabada Miyam na police da mateng pangbiyo Miyam na police ki mateng mathau tarakpa matamda IMPHAL West District Police ki control room number 60090304422 da pau phawbirau Yaosang Kumhei manungda mayai ka bachinjak sasin thaksilaga gari thauba nupi angang da crime chathaba khuchu khulai puduna chatpa amadi Isagi nungai bagi damak akoy bada leiba Miyam da ayat apan piba tawbiganu Kumhei asi kanglon chumna pangthokpiu madu natadana logi Wangmada Miyam da Khudongchadaba Thokhanba Thengnarabadi logi matung ina Chap Chaba action Loukhatkani HAINA makna makhatana fogdoki Hogi volunteer sing club ki isinaw singna sports tobi matamda engke lambi da sorokta tobiganu lamhangum ma kaigunda engke senbiu aduga tai phadana hogi marathon gumba lambi gumba sinba khotpa adum lamjen gum sin khotpa lerega su hogi local police station da hogi permission ama no khatan tana hogi masagi security do hogi bangwayam singdo hogi yaksang yauri bachin naw singang singdu gi safety gi magna police station na pasinda pau PBU loine yaksang manung sida hogi crime against women gum si yamna hogi adum hau saragi khaga thokalli singum singsi koi mama paoi bising su khara chekshin na asa singbu ala senaviu koi sam have the chahi trani pani makhada koi incident na consume balita ga koi pokso case pokso attack to bokotpa ali singum makhan makha kaya gi ek attack to yawi aduna masingum singang sing khangbi khoti haidana sum crime to gari yadabanina wa passing asi yain kai asi koi senaviu masangani aina hajari